ꯃꯪꯂꯥꯟꯒꯤ ꯆꯥꯅꯕꯤ ꯊꯤꯕ ꯆꯠꯄ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯍꯜꯂꯤ꯫ ꯃꯤꯁꯅ ꯎꯆꯦꯛꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯉꯥꯎꯆꯠꯅꯔꯦ꯫ ꯄꯨꯡꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯃꯈꯣꯛ ꯃꯆꯥꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯃꯩꯆꯥꯛ ꯈꯥꯡꯂꯤ꯫ ꯀꯣꯅꯨꯡꯗ ꯀꯣꯔꯧꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯔꯒ ꯂꯝ ꯀꯣꯏꯕ ꯍꯜꯂꯛꯂꯦ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯤꯇꯤꯅ ꯁꯒꯣꯜ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯈꯜꯂꯨꯔꯤꯕ ꯄꯨꯝꯕ ꯇꯥꯏꯑꯣꯟꯅꯔꯝꯃꯤ꯫ ꯂꯝ ꯑꯗꯨꯗ ꯂꯩꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯀꯌꯥ ꯅꯥꯊꯩꯔꯝꯂꯒ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯤꯇꯤꯒꯤ ꯃꯁꯛ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯦ꯫ ꯀꯩꯅꯣ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯂꯦꯝꯖꯗꯦꯗ꯫ ꯊꯪꯅꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯃꯥꯏꯅꯁꯨ ꯍꯦꯛ ꯍꯥꯏꯒꯅꯨ, ꯃꯁꯛ ꯈꯛꯇꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯃꯍꯩ ꯃꯁꯤꯡꯗ ꯌꯥꯝꯅ ꯆꯪꯈꯣꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯈꯣꯏ ꯂꯝꯁꯤꯗꯁꯨ ꯅꯨꯄꯤꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ, ꯃꯍꯩ ꯍꯦꯟꯅ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯅ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕꯁꯦ ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯐꯨꯒꯦ ꯍꯥꯠꯀꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯀꯣꯔꯧꯅ ꯇꯤꯇꯤꯕꯨ ꯗꯔꯕꯥꯔꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯤꯜꯂꯤꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯣꯃꯩꯗꯤ ꯂꯩꯔꯝꯗꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅꯅꯤ ꯑꯩꯒꯤ ꯆꯥꯅꯕꯤ ꯃꯤꯁꯅꯥꯅ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ꯫ ꯑꯩꯒ ꯂꯨꯍꯣꯡꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯥꯟꯅꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯣꯟꯊꯣꯔꯛꯀꯅꯤ꯫ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯣ ꯀꯣꯔꯧꯅ ꯉꯥꯡꯂꯤꯕꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯕ ꯁꯥꯗꯨꯅ ꯃꯉꯛꯇꯨ ꯅꯣꯝꯁꯤꯟꯅꯩ꯫ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯔꯥꯖꯀꯨꯃꯥꯔ, ꯅꯨꯄꯤ ꯑꯁꯤꯗ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧꯗꯣ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯅ ꯎꯍꯟꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯁꯤ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯗꯣꯛꯇꯨꯅ ꯌꯦꯡꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯦ ꯑꯍꯣꯡꯕ ꯂꯥꯛꯄ ꯌꯥꯏ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯀꯣꯔꯧꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯃꯤꯁꯅꯥꯅꯤ ꯈꯜꯂꯤꯕ ꯇꯤꯇꯤꯕꯨ ꯐꯖꯅ ꯀꯦꯗꯨꯅ ꯑꯇꯥꯡꯕ ꯃꯅꯤ ꯃꯨꯛꯇꯥꯅ ꯂꯩꯇꯦꯡꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯦꯟꯅ ꯀꯦꯁꯤꯜꯂꯤꯕ ꯃꯈꯩ ꯇꯤꯇꯤꯒꯤ ꯃꯁꯛ ꯑꯗꯨ ꯊꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯂꯤꯕ ꯃꯈꯩ ꯆꯨꯅꯗꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯣꯔꯧ ꯃꯊꯥ ꯁꯥꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯊꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯄ꯫ ꯅꯤꯡꯊꯧ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯀꯣꯔꯧ ꯑꯃꯁꯨꯡ ꯇꯤꯇꯤ ꯅꯤꯡꯊꯧꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯇꯥꯡꯕ ꯅꯨꯡꯅ ꯅꯥꯆꯦꯞ ꯀꯌꯥꯗ ꯂꯩꯇꯦꯡꯕ ꯑꯃꯣꯟꯕ ꯐꯝꯄꯥꯛꯇ ꯅꯤꯡꯊꯧ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯤꯇꯤꯒꯤ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯔꯛꯄꯗ ꯈꯣꯃꯩ ꯈꯪꯗꯨꯅ ꯃꯅꯤꯡꯗ ꯍꯜꯂꯤ꯫ ꯃꯃꯧ ꯎꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯔꯝꯕ ꯅꯤꯡꯊꯧꯗꯨ ꯀꯥ ꯍꯦꯟꯅ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯀꯣꯔꯧ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯁꯤꯔꯥ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯤ ꯍꯥꯏꯈꯤꯕꯗꯣ? ꯀꯣꯔꯧ ꯃꯄꯥꯗ ꯃꯃꯤꯠꯇꯨ ꯀꯤꯔꯨꯞ ꯌꯦꯡꯂꯒ, ꯃꯥꯅꯦ ꯄꯥꯕꯨꯡ, ꯃꯍꯥꯛꯀꯤ ꯐꯖꯕ ꯄꯨꯝꯕ ꯁꯩꯇꯥꯟꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛ ꯑꯁꯨꯝꯅ ꯊꯤꯗꯨꯅ ꯂꯩꯔꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯅꯤꯡꯊꯧꯗꯣ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕ꯭ꯔꯥ? ꯐꯔꯦ, ꯅꯪꯅ ꯃꯗꯨꯗ ꯊꯥꯖꯔꯕꯗꯤ ꯏꯄꯥꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯈꯔ ꯊꯦꯡꯂꯅꯤ꯫ ꯍꯣꯏ ꯐꯒꯅꯤ ꯄꯥꯕꯨꯡ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯗꯨꯅ ꯀꯣꯔꯧ ꯑꯃꯗꯤ ꯇꯤꯇꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯡ ꯊꯣꯡꯅꯥꯎꯒꯤ ꯃꯔꯨꯝꯗꯒꯤ ꯀꯩꯅꯥꯒꯤ ꯃꯁꯛ ꯎꯅꯤꯡꯕꯅ ꯆꯦꯞꯊ ꯌꯦꯡꯂꯛꯏ꯫ ꯇꯤꯇꯤꯒꯤ ꯀꯥ ꯍꯦꯟꯅ ꯊꯤꯕ ꯃꯁꯛꯇꯨ ꯎꯕꯗ ꯀꯣꯔꯧꯗꯨ ꯁꯣꯏꯗꯅ ꯁꯦꯝꯖꯤꯜꯂꯝꯂꯅꯤ ꯍꯥꯏꯅꯩ꯫ ꯇꯤꯇꯤꯕꯨ ꯀꯥ ꯑꯃꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯀꯣꯔꯧꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯏ꯫ ꯀꯣꯔꯧ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯀꯣꯛꯇꯒꯤ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯐꯪꯂꯛꯇꯕꯒꯤ ꯍꯦꯟꯅ ꯋꯥꯈꯤꯕꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯇꯤꯇꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯤꯁꯅꯥꯅ ꯃꯤ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯧꯒꯠꯂꯒ ꯀꯣꯅꯨꯡꯒꯤ ꯂꯟꯒꯩꯗ ꯁꯅꯥ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯅꯥꯏ ꯅꯨꯕꯤꯈꯩ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯅꯕ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯗ ꯁꯅꯥ ꯃꯌꯥꯝ ꯄꯨꯁꯤꯟꯗꯨꯅ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯅꯕ ꯅꯤꯡꯊꯧꯗ ꯏꯟꯁꯤꯜꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯁꯨ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕꯅꯤꯅ ꯑꯔꯣꯟ ꯑꯊꯨꯞꯇ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯌꯥꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯁꯅꯥꯅ ꯎꯔꯝꯃꯤ꯫
ꯀꯣꯔꯧꯗ ꯇꯝꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡꯗ ꯀꯣꯔꯧꯒꯤ ꯂꯩꯐꯝ ꯊꯤꯕꯗꯤ ꯋꯥꯒꯅꯤ꯫ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯣꯔꯧꯒꯤ ꯀꯥ ꯊꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯆꯥ ꯑꯣꯏꯕꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯀꯣꯔꯧꯅ ꯂꯩꯔꯤꯕ ꯃꯊꯣꯜ ꯌꯥꯝꯕ ꯌꯨꯝꯊꯛꯇ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯕ ꯂꯥꯟꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯂꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯁꯪꯗꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯔꯨꯞ, ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯍꯩ ꯃꯁꯤꯡꯁꯨ ꯏꯪꯊꯤꯅ ꯇꯝꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯈꯣꯡꯗꯨꯅ ꯌꯥꯝꯅ ꯅꯦꯝꯅ ꯄꯥꯏꯕꯗꯨ ꯎꯏ꯫ ꯀꯗꯥꯏꯗꯩ ꯎꯆꯦꯛꯅꯣꯅꯦꯍꯦ, ꯆꯠꯂꯨꯅꯦꯍꯦ! ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯌꯥꯎꯕ ꯅꯨꯡ ꯃꯆꯥ ꯑꯃꯅ ꯊꯣꯝꯂꯝꯃꯤ꯫ ꯃꯤꯁꯅꯥꯒꯤ ꯃꯁꯥ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯅ ꯈꯦꯠꯄꯒꯤ ꯏ ꯊꯣꯛꯂꯝꯃꯤ꯫ ꯂꯦꯝꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯗꯤ ꯄꯥꯝꯗꯕꯅꯤꯅ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯂꯒ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯇꯨꯝꯂꯝꯕ ꯀꯣꯔꯧꯗꯨ ꯎꯆꯦꯛꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯃꯪꯑꯣꯏ ꯍꯥꯍꯣꯏ ꯇꯧꯈꯤꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯇꯨ ꯅꯠꯇꯅ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯥꯈꯤꯕ ꯎꯆꯦꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯎꯆꯦꯛ ꯃꯈꯣꯜ ꯑꯗꯨ ꯃꯤꯁꯅꯥ ꯌꯥꯝꯅ ꯃꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯇꯤꯇꯤꯁꯨ ꯃꯅꯥꯅꯨꯄꯤ ꯀꯌꯥꯒ ꯊꯣꯡ ꯃꯄꯥꯗ ꯂꯥꯛꯄꯗꯨ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯀꯣꯔꯧ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯂꯛꯄꯗ ꯇꯤꯇꯤꯗ ꯊꯦꯡꯖꯤꯟꯒꯦ ꯇꯧꯏ꯫ ꯇꯤꯇꯤꯅ "ꯀꯥꯏꯗ ꯂꯦꯡꯕꯤꯒꯗꯕꯅꯣ? ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯂꯦ, ꯄꯣꯊꯥꯕꯤꯔꯣ꯫ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯔꯧꯒꯤ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯀꯥꯏꯍꯧꯏ꯫ ꯀꯣꯔꯧ ꯀꯩꯁꯨ ꯍꯥꯏꯗꯅ ꯇꯤꯇꯤꯒꯤ ꯃꯈꯨꯠꯇ ꯂꯧꯊꯣꯛꯏ꯫ ꯊꯦꯡꯉꯦ, ꯇꯨꯝꯃꯗꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯃꯄꯥꯟꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯦ ꯏꯁꯥꯗ ꯈꯖꯤꯛꯇꯪ ꯌꯩꯍꯜꯂꯨꯕꯅꯤ꯫ ꯀꯣꯔꯧꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯇꯤꯇꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯎꯈꯤꯕꯒꯨꯝꯅ ꯑꯃꯨꯛꯁꯨ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯎꯃꯪꯗ ꯃꯇꯣꯝꯇ ꯆꯠꯄꯗ ꯇꯤꯇꯤꯗꯨ ꯑꯃꯨꯛꯇꯪꯗꯤ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯛ ꯊꯤꯕꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯨꯗꯕꯗꯒꯤ ꯃꯍꯥꯛꯅ ꯀꯥꯎꯈꯤꯕꯅꯤ꯫ ꯁꯣꯝꯗ ꯃꯤꯁꯅꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯀꯣꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯑꯅꯥꯕ ꯈꯥꯡꯂꯤ꯫ ꯌꯥꯝꯅ ꯋꯥꯔꯕ ꯑꯃꯒꯨꯝꯅ ꯁꯣꯔꯁꯨ ꯊꯨꯅ ꯊꯨꯅ ꯍꯣꯜꯂꯤ꯫ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯈꯣꯡꯃꯩ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯃꯥꯏꯆꯧ, ꯑꯩꯒꯤ ꯏꯆꯥꯅ ꯂꯨꯍꯣꯡꯕꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯄꯤꯕꯤꯌꯨ"꯫ ꯄꯥꯟꯖꯤ ꯑꯗꯨ ꯇꯤꯇꯤꯅ ꯊꯪꯅꯕ ꯅꯨꯡꯗꯥꯡꯗ ꯊꯦꯡꯅꯈꯤꯕ ꯄꯥꯟꯖꯤ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, "ꯂꯨꯍꯣꯡꯕꯒꯤꯗꯤ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯉꯁꯤꯗꯤ ꯈꯔ ꯊꯨꯃꯟꯒꯅꯤ, ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯤꯌꯨ"꯫ ꯆꯌꯣꯜ ꯑꯃ ꯂꯩꯕꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯇꯤꯌꯥꯁꯨ ꯇꯁꯦꯡꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯩ꯫ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯃꯌꯥ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯇꯝꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯑꯩ ꯆꯌꯣꯜ ꯑꯃ ꯑꯩꯒꯤ ꯃꯤꯁꯅꯥꯅ ꯑꯁꯨꯝꯅ ꯑꯊꯤꯕ ꯁꯛꯐꯝꯗ ꯂꯩꯕ ꯑꯁꯦ ꯌꯦꯡꯕ ꯄꯥꯝꯗꯦ꯫ ꯉꯁꯤ ꯑꯗꯨꯝ ꯂꯨꯍꯣꯡꯂꯁꯦ"꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅ ꯄꯥꯝꯕꯗꯨꯃꯛ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅꯤ ꯇꯧꯒꯦꯗ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯥꯎꯖꯦꯜ ꯄꯤꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯄꯩꯁꯥ ꯊꯕꯛ ꯄꯨꯝꯕ ꯈꯨꯗꯛꯇ ꯁꯤꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯤꯇꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯅ ꯀꯣꯏꯂꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯩ ꯑꯗꯨꯝ ꯑꯣꯏꯒꯅꯤ꯫ ꯃꯤꯁꯅꯥ ꯑꯣꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯍꯪ ꯄꯣꯍꯪ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯗꯦ ꯑꯩ꯫ ꯇꯤꯇꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯆꯦꯆꯦꯠ ꯑꯃꯗ ꯃꯌꯦꯛ ꯈꯔ ꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯂꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯗ ꯄꯥꯎ ꯊꯨꯅ ꯄꯤꯕ ꯉꯝꯕ ꯎꯆꯦꯛ ꯑꯃ ꯀꯧꯗꯨꯅ ꯆꯦꯆꯦꯠꯇꯨ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒ ꯅꯛꯅꯕ ꯐꯝꯅꯥꯏꯕꯁꯤꯡꯒꯅ ꯍꯪꯅꯕꯗ ꯏꯃꯨꯡꯗ ꯄꯥꯎ ꯄꯤꯕ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯣꯔꯧ ꯑꯃꯁꯨꯡ ꯇꯤꯇꯤ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯆꯥꯛꯂꯦꯟ ꯆꯥꯅꯕ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯅꯤꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯡꯂꯕ ꯐꯥꯟ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯂꯩꯔꯤ꯫ ꯇꯤꯇꯤꯗꯤ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯆꯥꯔꯛꯇꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯍꯤꯟꯁꯥꯡ ꯃꯊꯦꯜ ꯑꯗꯨ ꯎꯕꯗ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯝꯃꯤ꯫ ꯇꯤꯇꯤꯗꯤ
ꯀꯣꯔꯧꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯐꯝꯊꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯀꯣꯔꯧꯗꯤ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛꯇꯨ ꯐꯥꯎꯕ ꯃꯈꯨꯠꯅ ꯑꯅꯤꯔꯛ ꯁꯨꯅ ꯁꯣꯛꯇ꯭ꯔꯤ꯫ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯣꯃꯩꯗꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯆꯥꯔꯤ꯫ ꯌꯦꯟ ꯃꯄꯨꯝ ꯑꯇꯥꯎꯕ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯄꯨꯊꯣꯔꯛꯇ꯭ꯔꯦ꯫ ꯈꯣꯃꯩꯅ "ꯅꯈꯣꯏꯕꯨ ꯌꯦꯟ ꯑꯇꯥꯎꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ?" ꯄꯨꯖꯥꯔꯤꯗꯣ ꯈꯖꯤꯛꯇꯪ ꯆꯦꯟꯊꯣꯔꯛꯂꯒ "ꯂꯣꯏꯗꯣꯔꯦ ꯏꯅꯤꯡꯊꯧ, ꯄꯨꯖꯔꯛꯂꯒꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯦ, ꯃꯗꯨꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦ꯫ ꯀꯣꯔꯧꯗꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯟ ꯄꯨꯊꯣꯔꯛꯇꯕ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ "ꯕꯥꯕꯥ, ꯃꯈꯣꯏꯅ ꯌꯦꯟ ꯑꯇꯥꯎꯕ ꯄꯨꯊꯣꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯆꯥꯛꯈꯨꯝꯗ ꯑꯩ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ." ꯆꯥꯛꯈꯨꯝꯗꯨ ꯄꯪꯂꯥꯞ ꯂꯥꯞꯇꯦ, ꯃꯤꯠꯅ ꯎꯕ ꯃꯐꯝꯗ ꯂꯩ꯫ ꯀꯣꯔꯧꯅ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯤꯅꯤꯠ 15ꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯄꯨꯖꯥꯔꯤ ꯑꯃꯅ ꯌꯦꯟ ꯇꯥꯎꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯥꯡꯗꯒꯤ ꯂꯧꯊꯒꯦ ꯇꯧꯕꯒ ꯊꯣꯡꯅꯥꯎꯗ ꯎꯆꯦꯛ ꯑꯃ ꯇꯣꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯍꯤꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯅꯤꯡꯊꯧꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯔꯛꯄꯅꯤ." ꯅꯨꯄꯥꯗꯣ ꯈꯔ ꯄꯪꯕꯒ ꯃꯁꯥꯗꯣ ꯈꯔ ꯋꯥꯕꯒ ꯎꯆꯦꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯄꯨꯖꯥꯔꯤ ꯑꯃ ꯑꯀꯥꯕ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯈꯥꯡ ꯃꯅꯨꯡꯗ ꯌꯦꯟꯅ ꯃꯩꯇꯥꯜ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ꯫ ꯃꯍꯥꯛ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯇꯣꯞꯄ ꯌꯦꯟ ꯑꯃ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯊꯥꯎꯗ ꯍꯥꯞꯇꯨꯅ ꯇꯥꯎꯕ ꯍꯧꯔꯝꯃꯤ꯫ "ꯀꯔꯝꯕ ꯄꯨꯖꯥꯔꯤꯅ ꯇꯧꯔꯝꯕꯅꯣ ꯁꯤꯕꯣ? ꯅꯤꯡꯊꯧꯅ ꯃꯇꯥꯡ ꯆꯥꯅ ꯄꯨꯊꯣꯔꯛꯇꯦ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯤ." ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯤꯡꯊꯧ ꯈꯣꯃꯩꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯝꯃꯤ꯫ "ꯅꯈꯣꯏꯕꯨ ꯌꯦꯟ ꯑꯇꯥꯎꯕꯗꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ?" ꯄꯨꯖꯥꯔꯤ ꯃꯀꯣꯛꯇꯨꯅ ꯇꯥꯔꯗꯨꯅ ꯌꯦꯟ ꯌꯥꯏꯔꯤꯕ ꯄꯨꯖꯥꯔꯤ ꯑꯗꯨꯗ ꯀꯔꯤꯒꯤ ꯊꯦꯡꯂꯤꯕꯅꯣ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ꯫ "ꯈꯪꯗꯦ, ꯆꯥꯛꯈꯨꯝ ꯑꯁꯤꯕꯨ ꯄꯥꯟꯅꯔꯤꯕ ꯄꯨꯖꯥꯔꯤꯗꯣ ꯑꯩꯅ ꯆꯪꯂꯛꯄꯗꯁꯨ ꯂꯩꯔꯝꯗꯦ." ꯄꯨꯖꯥꯔꯤ ꯃꯀꯣꯛ ꯑꯗꯨ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯄꯪꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯧ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯆꯥꯛꯁꯪꯗ ꯁꯦꯝ ꯁꯥꯔꯤꯕ ꯄꯨꯖꯥꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯆꯠꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯄꯨꯖꯥꯔꯤ ꯑꯗꯨꯒ ꯈꯔꯒ ꯋꯥꯕꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯟ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥꯎ ꯑꯁꯥꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯧꯔꯤꯕ ꯈꯥꯡ ꯑꯗꯨꯗ ꯇꯥꯎꯕ ꯍꯧꯔꯝꯃꯤ꯫ "ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯅꯤꯕ, ꯃꯣꯏ ꯑꯃꯗ ꯍꯥꯏꯔꯁꯨ ꯌꯥꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯕ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯆꯥꯔꯤꯉꯩ ꯄꯦꯟꯕ ꯅꯥꯏꯗꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯁꯦ ꯃꯁꯛ ꯊꯤꯌꯦꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯃꯤꯗꯤ ꯁꯥꯎꯔꯒ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ, ꯃꯥꯗꯤ ꯍꯦꯟꯅ ꯆꯥꯕ꯭ꯔꯥ ꯈꯪꯗꯦꯅꯦ." ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯉꯩ ꯊꯣꯡꯅꯥꯎꯗ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯇꯣꯡꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ "ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯅꯤꯡꯊꯧꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯔꯛꯄꯅꯤ." "ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯗꯤ ꯃꯤꯔꯣꯜꯒꯁꯨ ꯂꯣꯜꯂꯤꯅꯦꯍꯦ꯫ ꯎꯆꯦꯛꯅꯗꯤ ꯀꯩꯁꯨ ꯃꯆꯤꯟ ꯊꯤꯔꯣꯏꯗ꯫ ꯐꯅꯗꯨꯝ ꯐꯔꯦ, ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯋꯥꯃꯟꯈ꯭ꯔꯦ꯫ ꯐꯥꯟ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯄꯣꯊꯥꯈꯤꯒꯦ." ꯅꯨꯄꯥꯗꯣ ꯐꯥꯟ ꯑꯁꯥꯡꯕ ꯑꯗꯨꯗ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯨꯕꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯄꯨꯖꯥꯔꯤ ꯃꯀꯣꯛꯇꯨ ꯑꯀꯥꯕꯒꯤ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯆꯪꯂꯛꯏ꯫ ꯎꯔꯦ ꯑꯃꯨꯛꯀꯁꯨ ꯈꯥꯡꯗ ꯌꯦꯟꯃꯄꯨꯝ ꯑꯗꯨ ꯀꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯇꯨꯝꯂꯤꯕ ꯄꯨꯖꯥꯔꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ?" ꯅꯨꯄꯥꯗꯣ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ "ꯌꯦꯟ ꯑꯁꯤꯅ ꯁꯣꯝꯗ ꯀꯥꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯇꯨꯝꯗꯅ꯫ ꯅꯨꯡꯉꯥꯏꯔꯣꯀꯣ ꯅꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯣ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯦ ꯀꯔꯤꯅꯣꯕ? ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯂꯅꯤ." ꯅꯨꯄꯥꯗꯨꯗꯤ ꯏꯉꯥꯎ ꯉꯥꯎꯔꯦ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯎꯆꯦꯛꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ "ꯏꯅꯤꯡꯊꯧꯅ ꯄꯨꯔꯛꯑꯅꯨ ꯌꯥꯔꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤ." ꯄꯨꯖꯥꯔꯤ ꯃꯀꯣꯛꯇꯣ ꯆꯥꯛꯈꯨꯝꯒꯤ ꯑꯍꯣꯕ ꯑꯃꯗꯒꯤ ꯅꯤꯡꯊꯧ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯁꯣꯝꯗꯅ ꯐꯝꯂꯒ ꯆꯥꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯄꯨꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯀꯥꯏꯅ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯝꯂꯤꯕꯅꯣ ꯅꯉꯣꯟꯗ?" ꯅꯨꯄꯥꯗꯣ ꯀꯤꯕꯅ ꯎꯆꯦꯛꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ "ꯑꯣ, ꯎꯆꯦꯛꯇꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯍꯥꯟꯕꯒꯤ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯗꯣ꯫ ꯎꯆꯦꯛꯇꯣ ꯍꯟꯗꯛꯃꯨꯛꯀ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯐꯥꯔꯒ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯍꯟꯗꯛꯃꯨꯛꯁꯨ ꯌꯦꯟ ꯑꯃ ꯂꯧꯗꯨꯅ ꯃꯩ ꯆꯥꯎꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯄꯨꯖꯥꯔꯤ ꯃꯀꯣꯛ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗ ꯂꯣꯠꯈ꯭ꯔꯦ꯫
ꯎꯆꯦꯛꯇꯨ ꯄꯥꯏꯔꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯄꯨꯖꯥꯔꯤ ꯃꯀꯣꯛꯇꯨꯅ ꯎꯆꯦꯛꯇꯨ ꯄꯥꯏꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯗꯨ ꯍꯥꯟꯅ ꯐꯠ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯎꯆꯦꯛꯅ ꯈꯪꯂꯗꯨꯅ ꯄꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯕꯅ ꯄꯥꯏꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕꯗꯨ ꯄꯨꯖꯥꯔꯤ ꯑꯅꯤꯗꯨꯅ ꯆꯣꯡꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯅ ꯎꯆꯦꯛ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯐꯤꯅ ꯀꯟꯕꯗ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯀꯌꯥ ꯆꯥꯏꯈꯥꯏꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯎꯆꯦꯛꯇꯨ ꯄꯨꯖꯥꯔꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯨꯠꯅ ꯂꯥꯝꯂꯒ ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯣꯔꯧꯅ ꯆꯥꯛꯈꯨꯝꯗ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯈꯤꯕꯗꯨ꯫ ꯀꯣꯔꯧꯁꯨ ꯃꯄꯥꯅ ꯉꯥꯏꯔꯤꯕ ꯌꯦꯟ ꯑꯇꯥꯎꯕꯗꯨ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯪꯂꯛꯄꯅꯤ꯫ ꯄꯨꯖꯥꯔꯤ ꯑꯅꯤꯗꯨ ꯀꯣꯔꯧꯗ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯨꯝ ꯊꯥꯎ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯌꯥꯝ ꯆꯥꯏꯈꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯣꯔꯧ ꯁꯥꯎꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯏꯈꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ? ꯋꯥꯁꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯎꯆꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯍꯩ, ꯎꯆꯦꯛ ꯃꯆꯥ ꯅꯠꯇ꯭ꯔꯅꯦ ꯅꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯕꯣ? ꯁꯤꯗ ꯄꯤꯔꯛꯎ ꯌꯦꯡꯒꯦ꯫ ꯀꯣꯔꯧꯅ ꯎꯆꯦꯛꯇꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯗꯤ ꯑꯩꯒꯤ ꯆꯥꯟꯅꯕꯤꯅ ꯑꯣꯟꯈꯤꯕ ꯎꯆꯦꯛꯇꯨ ꯅꯠꯇ꯭ꯔꯅꯦ? ꯀꯔꯤꯅꯣ ꯃꯀꯣꯛꯁꯤꯗ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯊꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯅ? ꯃꯍꯥꯛꯅ ꯌꯦꯇꯨꯝꯗ ꯁꯠꯇꯣꯛꯄꯒ ꯎꯆꯦꯛꯇꯨ ꯃꯤꯁꯅꯥ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯎꯕꯗ, ꯀꯅꯥꯅꯣ ꯃꯍꯥꯛꯇꯤ? ꯃꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯅ ꯐꯖꯈ꯭ꯔꯦꯗ꯫ ꯀꯣꯔꯧ ꯍꯧꯖꯤꯛꯁꯨ ꯃꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ꯫ ꯇꯥꯏꯕꯪꯅꯤ ꯈꯪꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯤꯁꯅꯥꯅꯤ, ꯃꯍꯥꯛ ꯑꯩꯒꯤ ꯃꯤꯁꯅꯥꯅꯤ, ꯃꯍꯥꯛꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯁꯅꯥ, ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯥꯁꯦ꯫ ꯃꯤꯁꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯑꯃꯨꯛ ꯀꯞꯇꯨꯅ, ꯑꯩꯒꯤ ꯆꯥꯟꯅꯕꯤ, ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯕꯁꯦ ꯑꯩ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯅꯣ꯫ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯨꯞ ꯑꯃꯗ ꯊꯥꯗꯣꯛꯂꯔꯣꯏꯌꯦ꯫ ꯈꯣꯃꯩꯅ, ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯊꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥ? ꯅꯥꯔꯣꯟꯗ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕ ꯇꯤꯇꯤꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯤꯇꯤ ꯑꯃꯁꯨꯡ ꯃꯤꯁꯅꯥꯗꯒꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯀꯣꯔꯧ ꯑꯃꯁꯨꯡ ꯃꯤꯁꯅꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯇꯤꯇꯤꯕꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯇꯤꯇꯤꯕꯨ ꯊꯥꯗꯣꯛꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯄꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯌꯣꯠꯂꯤ ꯄꯨꯜꯂꯒ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯊꯅꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯨꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯅꯣꯡ ꯀꯟꯅ ꯇꯥꯏ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯌꯨꯝ ꯃꯆꯥ ꯀꯌꯥꯗꯤ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯥ ꯃꯅꯨꯡꯗ ꯀꯣꯔꯧ ꯑꯃꯁꯨꯡ ꯃꯤꯁꯅꯥ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯔꯧꯅ, ꯉꯁꯤꯒꯤ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯃꯟꯈ꯭ꯔꯦ, ꯍꯥꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯆꯨꯈꯤꯗ꯭ꯔꯤ, ꯏꯆꯥꯎ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅ ꯇꯣꯛꯂꯨꯔꯅꯤ꯫ ꯃꯤꯁꯅꯥꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯍꯦꯟꯅ ꯊꯑꯣꯏꯔꯨꯗꯦ, ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩ꯫ ꯀꯣꯔꯧꯅ ꯀꯥ ꯍꯦꯟꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯑꯩꯅ ꯑꯀꯥꯏꯕ ꯋꯥꯍꯩ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕꯣ? ꯌꯥꯎꯗꯦꯗ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯄꯅꯤ, ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯎꯕꯒꯤ ꯏꯇꯤꯛ ꯏꯄꯥ ꯂꯩꯖꯗꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯇꯥꯛꯄꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ? ꯑꯩꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯍꯤꯡꯆꯥꯕꯤꯗꯨꯅ ꯐꯥꯗꯨꯅ ꯊꯝꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯀꯣꯔꯧ ꯍꯧꯖꯤꯛꯇ ꯚꯥꯞ ꯂꯥꯛꯏ꯫ ꯁꯔꯪ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯀꯣꯝꯂꯥ ꯄꯥꯝꯕꯤꯗꯨꯗ ꯄꯥꯜꯂꯤꯕ ꯀꯣꯝꯂꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯃꯝ ꯌꯥꯎꯔꯝꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯂꯩꯇꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯦꯝꯂꯛꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯗꯔꯕꯥꯔꯗ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ 9 ꯊꯣꯛꯅ ꯐꯖꯅ ꯇꯥꯟꯅꯔꯁꯦ꯫ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯅꯕ ꯇꯧꯔꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯃꯣꯏ ꯌꯥꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯅ ꯑꯃꯗ ꯁꯤꯟꯅꯕꯗ ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯔꯦ꯫ ꯂꯝꯄꯥꯛꯀꯤ ꯃꯌꯥꯏꯗ ꯌꯣꯠꯂꯤ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯇꯤꯇꯤꯗꯤ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡ ꯃꯃꯤꯠ ꯑꯃꯨꯛ ꯈꯥꯛꯂꯛꯄꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯉꯥꯟꯕꯒꯨꯝꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯇꯤꯇꯤ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄꯒꯤ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥꯡꯗ ꯎꯆꯦꯛꯀꯨꯝꯅ ꯃꯁꯥ ꯄꯥꯟꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯕꯗ ꯃꯈꯨꯠ ꯃꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯖꯔꯛꯏ, ꯑꯩꯅꯅꯦ ꯎꯆꯦꯛ ꯊꯥꯈꯤꯕꯗꯣ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯑꯣꯏꯖꯒꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯨ
ꯃꯄꯨ ꯅꯤꯡꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯅꯣꯛꯂꯛꯄꯒꯤ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯤꯇꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯄꯨꯟꯈꯤꯕ ꯌꯣꯠꯂꯤ ꯑꯗꯨꯇꯃꯛ ꯂꯩꯔꯝꯂꯦ꯫